Kamjong district Chatharakiba attack Amagi Matang da Kokomina Fondoki Wafam Sing Palaga. Kohurna Tadurakiba Gerald Aduna, Miam Lan Lamjingnaba Hotnare Haina Kokomigi IPR subcommittee convener. P. Hayes Siam Jana Taduraka Gerald Amana Sangdurakle. Gerald Asina Hai. Kamjong district ta Kulai Piba Singna Chatharakiba attack Ado, Wakana Sagat Bawari Amanate. Masidi Myanmar international border Lansilaklaga, Chatharakiba attack Amane. Myanmar Changsilaklaga Chatharakiba attack ne Hibase, Yam Kaktanatana, Mafam Adugi MLA na Fauba attack Aduda, KNAB, Chennai Haida Fondurakibane. Minister of Defense K. PRO Amasung Wang Loina, Namni Kuldage, Naganupi Ama Rescue Tobaga Mari Lena, Tadorok Pacherol Amadaso, KNAB Gate. Lal Thag John Kauba, Masagi Jay Kutragani Pansuraba, Kadar Amak, Laga Konana Fari Amade, Jurachanpur Police Sinakre Haina Fondurakibale Krabane, Masina KNAB gave faction Signa, International Border Lancelactuna, Operator Habase, Mayak Sengna Taklake, Manaba Wafam Ase Kunja Amade, CSO Sing Kakta Natana, elected representative Singna so Fondurakibale Craig, Maram Aduna Human Rights Kidamag, Tamoy Shengna Lepagi Mahud, Aran Hui Sing, Kupsinaba Honadi Habase, Mayak Sengna Kampangam Kokomigi warol aduda de border lansilaklaga attack chatharakpa ase lungnang ningai oi amade masina border nakna khundariba khunja sing khudong thiningai oi haikibane masida communal oiba natraga thodok aduna sogalaba khunja singi awaba uhandana ba hodaba leite kohurna khangadabade border lansinduna ka henba thawong sing chatharakpaga furup singi mayokta leibaga kaidonungda manaba yaroi Housing Mang the Tariba issue as a national security, territorial integrity amate Laibak as a citizen sing ngak senbagi wafam ne, Masigi ona taina bada kohurna human rights ki mingda, tongan but narrative amaputor liba asilabak tibane, human rights na armed aggression losin nabage, tungoi oiba kailung the yaroi, Koko mida tamnana attack tobage mahuta, Indo Myanmar border security kankat hanaba, foreign militant sing lakshinaba, Iraq asina sokalaba kunja sing ngak senaba amate. Rehabilitate Taunaba Amade, Todosing Asigi Matanga, transparent by investigation, a Majata Hanaba, Punatangsimina say. Kohur Yauna Manaba organization sing a sifa with Marales Jabba Mitam Singda, Chatarak Liba violence sing a Sigi Mayokta, Wafam Amata Fondurakta Silabactivane. Jerry Bangi Mihat Kimatang the human rights kidamag liba, Kohur domination K. Manaba Ongda Marales Jabba Angang Ade, Tonglaw with the Mihatina Hatkiba Aduda so. Kohurna Tasin Usinadana Tumina Leshile. Urkol district ke TM Kasom Khulda Micham Hat Kibada Kohurna Tumina Leshilibagi Maram Karikino Akanaba Thodo Kara Kaki Damak Lepa organization Asina Achumba Wayel Tangdu Laitab Amade Human Rights Kidamak Lepli Hibase Angakopaway Victims sing na Tangnariba Awaba sing Ase Sakchu Natraga Furuki Majung in a Lepa Yaroi Tangdu Laitab Amade Yam Kidamak Kanana Tamoy Shing of Wangangli Amade Kulai Piba sing attack Jatarak Kanana Tumina Leshil Hibase Manipuri Miam na Mayak sing na Kangarabade Lamdam asigi puwari da pamdaba thawok sing thokan khiba sing adu ningsing duna lehauba aduga chap manana tumina leshin khiba sing su miyamna kaidonungda khak kawra haiba se kohurna khangadabani haina su jerol asina makha jana fongdurakle